Bangladesh ta nahan wai Iran khara thoidna grumgrang at khatna chaina khara thoeba adudadi godi media sina nungtigi channel singida ne taba ngamde godi channel singida Rubika Lia kan oigera dagi Anjana ka sab oigera Bharat Republic oigera makhoi singse nongan badagi numita bosi ki pausi tane par leise ado hojikse Bangladesh ta BNP sarkar na paire hojikse Tariq Rahman na kay Prime Minister oire Bangladesh Nationalist Party na sarkar oire paire na ado hojikse Hindu ani maruiba minister ki famsin na kheba Hindu ani da amana Gayeshwar Chandra Roy heba adagi amana netai Roy Chowdhury heba ado makhoi ani sida maruiba fam sinna khre ado Hindu sing si phasna haraure ado sugumba sidi si minister fam piriba adagi maruiba fam paihanliba minister ohelise sidine sugumba digo di media da haideba hanane nahan wai sunghai haideba hojikne yam baire loi khalakpagi khara haibe waneba hanane pakpan deba pallasu khajika pallamani mate madu to khrani nahan gi irang kai ka tawbu khotpada Muslim na si tawbira du tawbira da tawbira moina nongan badagi numita fu pa bu pa do adudi admaindi pa deba ado hojik panu pande amna ado nuksi chanan leiba adagi Hindu Muslim Christian amatani haidan nuksi chanan leiminabdo adudi moi hairoi adu su loi kana chainabdo adune moi ngairi se adagi Muslim na kadai thine tawi de kai namba yab lei nane sugum sta TRP gi adagi pali sarkar duna yanaba adagi mohoige agi bajrang dal sing duna yanaba haraunaba adu basing du gi TRP gi kai sitane moi ta leise mingchat ka adu sine hauji moise yam nuksi chanana leiri Bangladesh ta adu matung su yam nuksi chanana leibo asanu haidana ima pugi mage de thoni jari adu Tariq Rahman se yamna phaba pukchel yam chauba jat bijat khaidaba Hindu Muslim Sikh Christian amatani khanba adumba thamoi chauba adumba nupa mani masi Tariq Rahman se adu masi mai sarkar se mara check kadaba mali aduga Bangladesh se pura shanti la kadaba mali adu shanti la ko rasan mafam du leiba furu pudimat nungsi chana na yeng phauba khana chaina dana leiba oira sanu haida wa taujari